Strong laubigi thodok thokhraba matung security force na fare hariba UKNA gi Cadre hum adu numi tarani gi manungda state force ta Sinaduna asengba Langla Langjin Puthoknaba Hotnagadabani haina imagi maira gi president TH Sujata na phongdokre wafam asi strong laubigi thodok thokhraba matung miam gi khongjangda asokapan nangduna ras medicity da laigatnariba asokapan singi fibam hangba lakpada mahak na phongdokhibani khongchada duga mari nainana Sujata na makhata na hai strong laubigi thodok adugi matung tarakpada miam gi ihau name thanaba ki ex gratia pigani amadi NIA da case sinaragani hairiba si yaroi genocide ki mawong de terrorist ki thawong chathaduna pikliba angang anitum ningai da bomb kapsinduna hatkiba amadi khoisaw naraba miyam na CRPF kem tamna thomjin bada CRPF na atamna no nomai kap thorak dagi mioi ahum laikidabani amadi mioi kayamana asok apan nangkhibani miyam gi ihawadu lakshinaba Karigidamata CRPF na blank fire tokidribanu thodok aduda chenaba CRPF ki commandant ke mathakta inquiry tawgadabani haiki Sujata na makhata no phongdokhibada kuki singbu tampakta lakpada athingba thamdrabasu thamoi sengdabadagi deputy chief minister fauba pirabasu tampakta changlak pangamdana leiri hauzik leiriba luchingba singna chapchaba action tawhaudrabadi tungdasu makhata na misi mina kaya thorkhigani luchingba singna party ki wakhalon thadokna lamdam asi hana kannaba honasi amaromda tronglawbigi thodok thokraba matung security force na fari haidiba UKNA gi Cadre ahum adu numit tarani gi manungda state force ta sinagadabani haina mahakna makhata na phongdokhi Hai bangasi sarkar ki posi miyam ta da pena roi mamang dagi NIA da biba palak taras desh da sinaba in thaba sidagi hena process he hendreba miyam na pambadi ngasi ki hadaki tawbiba angang ki famunda bo fit to buduri sita sing na da genocide deba genocide atangwadi akoi gi bafam sida changjala abaneba si an atopa another mafam amada tawroi habale tamina masai sida chap chaba fire bama lobira da moi gi UKNF ki khara moi om di phare hai phari ba poto ko status na bang thui state force na sidara matunda wahang pahang tawra matunda piba ya ba mafam da piga da ne adu supan na tabi da SDC adu yana ba adu gi NI da piba si akoi gi fammi ba koi government si adu moi chindon da leira ba gi ta ma sum chathara gala e adu bo hadak te koi ngamaroi mama gi box solution phangde mang gi ba mayam gi ngasi box solution lete adu na koi status na view raza miyan khangan na tabak kudi ma pangtho ni